ꯃꯈꯥ ꯇꯥꯔꯛꯄꯗ ꯌꯨꯝ ꯃꯩ ꯆꯥꯛꯈꯤꯕ ꯑꯗꯨ ꯃꯤꯌꯥꯝꯅ ꯆꯤꯡꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯅ ꯊꯣꯛꯍꯟꯈꯤꯕ ꯅꯠꯇꯦ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟ ꯉꯔꯥꯡ ꯃꯩ ꯊꯥꯔꯝꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯈꯤꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯤꯌꯥꯝꯅ ꯆꯤꯡꯅꯔꯤꯕ ꯐꯨꯔꯨꯞꯇꯒꯤ ꯅꯠꯇꯦ, ꯇꯣꯉꯥꯟꯕ ꯃꯤꯑꯣꯏꯁꯤꯡꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕ ꯃꯥꯟꯕ ꯊꯧꯑꯣꯡꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏꯒꯤ ꯐꯨꯔꯨꯞꯀꯤ ꯂꯤꯗꯔꯁꯤꯡꯒ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯩ, ꯃꯈꯣꯏꯅ ꯀꯥꯞꯁꯤꯜꯂꯛꯈꯤꯕ ꯂꯩꯇꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯑꯊꯨꯕꯗ ꯊꯤꯗꯣꯛꯇꯨꯅ ꯃꯤꯑꯣꯏ 2 ꯐꯥꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯐꯥꯕ ꯉꯝꯗ꯭ꯔꯒꯁꯨ ꯉꯁꯤ ꯍꯌꯦꯡ ꯐꯥꯕ ꯉꯝꯅꯕ ꯑꯍꯦꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯆꯪꯁꯤꯟꯗꯨꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯀꯟꯅ ꯆꯠꯊꯔꯤ ꯍꯥꯏꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯖꯤꯔꯤꯕꯥꯝꯗ ꯃꯤꯇꯩꯒꯤ ꯌꯨꯝ ꯑꯃꯁꯨ ꯇꯨꯝꯅ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯦ꯫ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯀꯨꯀꯤꯁꯤꯡꯅ ꯃꯤꯇꯩꯒꯤ ꯌꯨꯝꯁꯤꯡ ꯃꯩ ꯊꯥꯕꯒꯤ ꯊꯕꯛ ꯂꯦꯞꯇꯅ ꯆꯠꯊꯔꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 3 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯍꯩꯀ꯭ꯔꯨꯁꯝ ꯃꯅꯤꯇꯣꯟꯁꯤꯡ ꯀꯧꯕ ꯕꯣꯔꯣꯕꯦꯀ꯭ꯔꯥꯗ ꯂꯩꯕ ꯃꯤꯇꯩ ꯑꯃꯒꯤ ꯌꯨꯝ ꯀꯨꯀꯤ ꯃꯥꯔꯅꯤ ꯆꯤꯡꯅꯕꯁꯤꯡꯅ ꯃꯩ ꯊꯥꯔꯝꯂꯦ꯫ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯃꯤꯇꯔ 100 ꯔꯣꯝ ꯂꯥꯞꯅ ꯂꯩꯕ ꯃꯐꯝ ꯑꯣꯏꯕꯅ ꯄꯨꯂꯤꯁ ꯑꯃꯗꯤ ꯁꯤꯑꯥꯔꯄꯤꯑꯦꯐꯀꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯃꯩ ꯀꯟꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ ꯍꯥꯏꯔꯤ꯫ ꯕꯣꯔꯣꯕꯦꯀ꯭ꯔꯥꯗ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡꯅ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯄꯦꯅꯗ꯭ꯔꯗꯨꯅ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯤ ꯃꯩꯇꯩꯁꯤꯡꯒꯤ ꯂꯟ-ꯊꯨꯝ ꯃꯇꯤꯛ ꯆꯥꯅ ꯉꯥꯛꯄ ꯉꯝꯕꯤꯗ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯑꯣꯟꯂꯥꯏꯟ ꯃꯅꯤꯄꯨꯔꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯣꯏꯂꯥꯏꯁ꯭ꯔꯝꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯍꯥꯟꯕꯗ ꯑꯦꯛꯁꯤꯗꯦꯟꯠꯀꯤ ꯊꯧꯗꯣꯛꯇ ꯃꯧ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ꯫ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 3 ꯔꯣꯝ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯥꯕꯨꯄꯥꯔꯥꯗ ꯂꯥꯏꯕꯛ ꯊꯤꯕ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟꯠ ꯑꯃꯗ ꯑꯦꯛꯇꯤꯚꯥ ꯇꯣꯡꯗꯨꯅ ꯂꯥꯛꯄꯤ ꯃꯧ ꯑꯃ ꯇꯥꯇꯥ ꯗꯤꯄꯔ ꯑꯃ ꯊꯣꯝꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯅꯤꯡꯊꯧꯖꯝ ꯃꯅꯤꯂꯩꯃ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯖꯝ ꯃꯨꯍꯤꯟꯗ꯭ꯔꯣ ꯀꯧꯏ, ꯈꯣꯡꯃꯟ ꯃꯥꯡꯖꯤꯟ ꯖꯣꯟ ꯅꯝꯕꯔ 1 ꯗꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯃꯍꯥꯛ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯑꯗꯨꯃꯛꯇꯗ ꯂꯩꯈꯤꯗꯕꯒ ꯂꯣꯏꯅꯅ ꯑꯁꯤꯕ ꯄꯨꯂꯤꯁꯅ ꯂꯧꯈꯠꯂꯒ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤꯗꯃꯛ ꯔꯤꯝꯁꯀꯤ ꯃꯤꯔꯜꯁꯪꯗ ꯄꯨꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯇꯥꯇꯥ ꯗꯤꯄꯔ ꯑꯃꯁꯨꯡ ꯗ꯭ꯔꯥꯏꯚꯔ ꯄꯨꯂꯤꯁꯅ ꯐꯥꯒꯠꯈꯤꯕꯒ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕ ꯑꯃ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯂꯦ꯫ ꯊꯥ ꯑꯁꯤꯒꯤ 12ꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯒꯤ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯗꯒꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕ ꯃꯤꯑꯣꯏ ꯑꯃ ꯉꯁꯤ ꯑꯌꯨꯛ ꯅꯝꯕꯨꯜ ꯇꯨꯔꯦꯜꯗꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯕ ꯉꯝꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎ ꯑꯃꯅ ꯍꯥꯏ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯎꯔꯤꯄꯣꯛ ꯍꯥꯎꯕꯝ ꯗꯦꯋꯥꯟ ꯂꯩꯀꯥꯏꯗꯒꯤ ꯀꯣꯡꯕ꯭ꯔꯥꯏ ꯂꯥꯄꯝ ꯁꯨꯔꯦꯁ 39, ꯑꯄꯨꯕ ꯄꯔꯃꯦꯁꯣꯔ ꯀꯧꯏ꯫ ꯃꯍꯥꯛ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯗꯒꯤ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯑꯃꯁꯨ ꯇꯧꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛ ꯚꯦꯟ ꯁꯔꯚꯤꯁ ꯇꯧꯔꯒ ꯏꯃꯨꯡ ꯄꯨꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯅ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕ ꯅꯨꯃꯤꯠ ꯖꯨꯂꯥꯏ 18ꯗ ꯎꯍꯧꯕ ꯃꯤꯑꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛ ꯅꯨꯃꯤꯠ ꯑꯗꯨꯗ ꯎꯔꯤꯄꯣꯛ ꯈꯣꯏꯁꯅꯥꯝ ꯂꯩꯀꯥꯏꯗ ꯆꯠꯄ ꯊꯦꯡꯅꯔꯝꯃꯤ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯅ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯗ ꯇꯣꯡꯈꯤꯕ ꯆꯝꯄꯜ ꯑꯗꯨꯁꯨ ꯃꯩꯅꯨꯊꯣꯡ ꯃꯌꯥꯗ ꯂꯩꯔꯝꯕ ꯊꯦꯡꯅꯔꯦ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯋꯥꯡꯒꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯏꯔꯣꯝ ꯃꯩꯖ꯭ꯔꯥꯎ ꯃꯄꯥꯒꯤ ꯅꯝꯕꯨꯜ ꯇꯨꯔꯦꯜꯗꯒꯤ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 3 ꯔꯣꯝ ꯇꯥꯔꯛꯄꯗ ꯐꯪꯕ ꯉꯝꯈꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤꯗꯃꯛ ꯔꯤꯝꯁꯀꯤ ꯃꯤꯔꯦꯜꯁꯪꯗ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯀꯨꯀꯤꯁꯤꯡꯅ ꯂꯧꯁꯪ ꯑꯃ ꯃꯩ ꯊꯥꯔꯝꯂꯦ꯫ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯝꯕꯣꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯀꯥꯃꯣꯡ ꯃꯩꯁꯅꯥꯝ ꯂꯩꯀꯥꯏ ꯃꯅꯤꯡ ꯆꯤꯡꯈꯣꯡ ꯃꯌꯥꯝ ꯗꯥꯝ ꯃꯌꯥꯗ ꯂꯩꯕ ꯁꯥꯃꯣꯝ ꯁ꯭ꯌꯥꯝꯁꯨꯟꯗꯔ ꯍꯨꯝꯐꯨ ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯁꯥꯃꯣꯝ ꯁꯥꯃꯨꯒꯤ ꯂꯧꯁꯪ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:30ꯗ ꯃꯩ ꯊꯥꯗꯣꯛꯂꯝꯂꯦ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯅ ꯍꯥꯏ ꯈꯨꯟꯖꯥꯁꯤꯡꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:30 ꯔꯣꯝ ꯇꯥꯕꯗ ꯃꯩ ꯆꯥꯛꯄ ꯑꯗꯨ ꯊꯦꯡꯅꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯆꯤꯡꯗ ꯆꯥꯛꯄ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯅꯈꯤ, ꯑꯗꯨꯕꯨ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯂꯧꯁꯪ ꯃꯩ ꯊꯥꯕꯅꯤ ꯍꯥꯏꯕꯗꯨ ꯈꯪꯅꯔꯛꯈꯤꯕꯅꯤ꯫ ꯂꯧꯁꯪ ꯑꯗꯨ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈꯤꯕ ꯃꯔꯝꯅ ꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯝꯕ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯌꯥꯎꯕ ꯅꯣꯡꯃꯒꯤ ꯁꯤꯖꯤꯟꯅꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯑꯃꯗꯤ ꯍꯥꯔꯁꯤꯡ ꯄꯨꯟꯅ ꯂꯨꯄꯥ ꯂꯤꯁꯤꯡ 70-80 ꯔꯣꯝꯒꯤ ꯄꯣꯠꯂꯝꯁꯤꯡ ꯃꯥꯡ ꯇꯥꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫